Turel kan no hono matam da Turel kan jage di pasu kan dhuni dina ko haji namun Turel si lokthak si tari ne ba aduna sa initiative mayam ama lawri ni se khudam na Imphal sewerage project na ma lei khoi friends government support of sewerage project lei adagi amana sagi khoi plastic che Imphal Turel da thada ba thingna ba na single use plastic che thingna ba initiative se khoi government ki site lei ba aduna hai ba any lokho pa initiative se masi phajana effectively masi implement ta hono matam da di monitoring chu changi adu hai ba lokho ba initiative se mapung phana masi paikhat pada karamba apanba problem leibage haibdo madu so khoi yengthem chang matam chana yengthem chang yeba se khudam na sewage project chi tawre masi mai pa ira phak da ba so bo hang ma leidina ko aduga lokhali si kui leba program chi di sei tram mang tawre adi thabak ti magi Turel de mosal lag leibage leba aduna sagi any initiative lo matam da madu proper monitoring tawba aduga sagi adu dani se praja chi gawbom changi hari che aduga tasena maram sida ngasai atopa apanba kari leiba se kudamana corruption gi problem lebra natraga praja sing chi cooperation pi dabi problem lebra natraga sagi akogi department masen gi coordination si watpa gi oidori bra haibana sing base haibasi masik tang yeng than changi haduma itham janinge